ꯃꯌꯥꯝꯗꯁꯨ ꯈꯪꯖꯤꯟꯕ ꯀꯥꯟꯅꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯊꯝꯖꯕꯅꯤ꯫ ꯑꯔꯤꯕ ꯃꯇꯝꯒꯤ ꯂꯥꯌꯦꯡ ꯄꯊꯥꯞ ꯑꯃꯁꯨꯡ ꯍꯤꯗꯥꯛꯀꯤ ꯔꯤꯁꯔꯆ ꯄ꯭ꯔꯣꯖꯦꯛꯅꯤ꯫ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯗꯣꯀꯨꯃꯦꯟꯇꯔꯤꯅꯤ꯫ ꯗꯤ ꯂꯤꯚꯤꯡ ꯒꯣꯗ ꯃꯦꯗꯤꯁꯤꯟ ꯑꯦꯟ ꯗ ꯑꯦꯟꯁꯦꯟꯠ ꯃꯤꯇꯩ ꯁꯤꯚꯤꯂꯥꯏꯖꯦꯁꯟ꯫ ꯍꯟꯗꯛ ꯂꯝꯗꯝ ꯑꯁꯤꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯂꯥꯛꯄꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯂꯩꯔꯤ꯫ ꯀꯦꯟꯁꯔ ꯂꯩꯅꯥ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯗ ꯍꯟꯗꯛ ꯀꯦꯟꯁꯔꯒꯤ ꯍꯤꯗꯥꯛ ꯐꯪꯂꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯕꯗꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯍꯤꯗꯥꯛꯅ ꯁꯥꯐꯣꯡꯕ ꯃꯇꯝ ꯌꯧꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯅꯤ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯆꯨꯡꯁꯟꯗꯨꯅ ꯈꯟꯅꯒꯗꯕ ꯋꯥꯐꯝꯗꯤ꯫ ꯈꯪꯖꯟꯕ ꯌꯥꯏ, ꯄꯨꯌꯥ ꯂꯥꯏꯔꯤꯛ ꯇꯁꯦꯡꯅ ꯂꯩ ꯍꯥꯏꯕꯁꯤ ꯆꯨꯝꯂꯕ ꯋꯥꯐꯝꯅꯤ꯫ ꯄꯨꯌꯥ ꯑꯁꯤ ꯀꯔꯤꯅꯣ? ꯃꯁꯤ ꯃꯤꯍꯧꯔꯣꯜꯒꯤ ꯆꯥꯎꯈꯠꯂꯣꯟꯅꯤ, ꯍꯥꯏꯕꯗꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯅꯤ ꯑꯃꯁꯨꯡ ꯃꯥꯂꯦꯝꯗ ꯉꯛꯅꯔꯤꯕ ꯏꯖꯤꯞꯀꯤ ꯄꯥꯏꯔꯥꯃꯤꯗꯀꯨꯝꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯃꯨꯛ ꯈꯟꯅꯁꯤ, ꯄꯨꯌꯥ ꯂꯩꯔꯤꯕꯅꯤꯅ ꯃꯇꯝ ꯑꯗꯨꯒꯤ ꯍꯤꯗꯥꯛ ꯑꯃꯁꯨꯡ ꯂꯥꯌꯦꯡ ꯄꯊꯥꯞꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯒꯅꯤ꯫ ꯍꯤꯗꯥꯛ ꯑꯗꯨꯁꯨ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯟꯗꯛ ꯀꯦꯟꯁꯔ ꯍꯤꯗꯥꯛ ꯐꯪꯂꯦ ꯍꯥꯏꯔꯤꯕꯁꯤ ꯇꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯗꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯄꯥꯎꯗꯝ ꯑꯃ ꯌꯦꯡꯃꯤꯟꯅꯁꯤ꯫
ꯃꯣꯏꯅ ꯃꯣꯂꯣꯝ ꯇꯩꯌꯣꯅ ꯀꯩꯅꯣ ꯀꯣꯛꯇꯗꯤ ꯇꯩꯗꯦ ꯈꯨꯠꯀꯨꯝꯕ ꯀꯩꯒꯨꯝꯕꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯅꯣ ꯇꯧꯀꯥꯟꯁꯤꯗ ꯊꯦꯡꯅꯔꯛꯄꯅꯦ ꯑꯃ ꯊꯥꯒꯠꯂꯛꯄꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯔꯣꯍꯦꯟ ꯃꯥꯒꯤ ꯃꯦꯝꯆꯥ ꯃꯥꯗꯤ ꯁ꯭ꯀꯤꯟ ꯀꯦꯟꯁꯔ ꯅꯥꯕ ꯑꯄꯣꯛꯇ ꯍꯥꯏꯁꯦ ꯇꯦꯁ ꯀꯩ ꯇꯧꯔꯒ ꯑꯇꯣꯞꯄ ꯁꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯂꯧꯊꯣꯛꯑꯒ ꯌꯦꯡꯁꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯑꯗꯣ ꯑꯣꯄꯔꯦꯁꯟ ꯇꯧꯕꯁꯦ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯌꯥꯈꯤꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯕ ꯑꯗꯨꯅꯤ ꯑꯍꯟꯒ ꯑꯣꯏꯔꯕꯅꯤꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧ ꯑꯃ ꯐꯔꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯑꯃꯁꯨ ꯃꯥꯏ ꯄ꯭ꯔꯨꯐꯀ ꯇꯧꯔꯒ ꯇꯧꯔꯛꯄꯗꯣ ꯑꯗꯨꯗꯒꯤꯁꯨ ꯑꯩꯁꯨ ꯑꯃꯨꯛ ꯊꯥꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯩ ꯁꯣꯏꯗꯅ ꯐꯅꯤꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒꯅꯤ ꯂꯥꯛꯆꯔꯤꯁꯦ ꯂꯤꯚꯔꯗ ꯃꯣꯏ ꯀꯦꯟꯁꯔ ꯂꯩ ꯈꯣꯠꯂꯦꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯁꯨꯝ ꯂꯩꯅ ꯋꯥꯈꯜꯗ ꯋꯥ ꯂꯩꯕꯗ ꯀꯩꯅꯣꯗ ꯊꯦꯡꯅꯕꯅꯤꯗ ꯑꯗꯨ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯔꯤꯕꯁꯦ ꯀ꯭ꯋꯥ ꯖꯔꯗꯥꯔ ꯈꯩꯅꯤ ꯇꯂꯞ ꯆꯥꯕ ꯃꯥꯁꯦ ꯅꯨꯄꯤꯅꯤꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯗ ꯁꯨꯝ ꯀ꯭ꯋꯥ ꯈꯔꯗꯤ ꯈꯔ ꯆꯥꯕ ꯌꯥꯝ ꯆꯥꯕꯗꯤ ꯅꯠꯇ꯭ꯔꯁꯨ ꯑꯗ ꯁꯤꯗ ꯊꯝꯃꯒ ꯂꯩꯌꯦ ꯇꯞ ꯀꯥꯏꯒ ꯖꯔꯗꯥꯔ ꯈꯩꯅꯤ ꯇꯂꯞ ꯆꯥꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯅꯝꯕꯣꯜ ꯀꯕꯣꯛꯁꯤꯡꯗꯒꯤ ꯑꯗꯨꯝ ꯁꯨꯔꯒꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩ ꯅꯨꯄꯤꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯝꯁꯇ ꯑꯩꯈꯣꯏ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯑꯩ ꯒꯨꯋꯥꯍꯥꯇꯤ ꯆꯠꯆꯔꯨꯕꯅꯤ ꯑꯗꯩ ꯒꯨꯋꯥꯍꯥꯇꯤ ꯆꯠꯆꯔꯨꯕꯗꯒꯤ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯃꯣꯒꯤ ꯃꯥꯒꯤ ꯁꯥꯔꯀꯜ ꯑꯃ ꯀꯥꯞꯄꯒ ꯍꯜꯂꯛꯑꯕꯅꯦꯕ ꯑꯩ ꯇꯁꯦꯡꯅ ꯑꯩꯒꯤ ꯅꯨꯄꯤ ꯅꯥꯏꯌꯦꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯄꯥꯕꯨꯡ ꯍꯣꯠꯅꯖꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯤꯒꯤ ꯑꯩ ꯑꯃꯨꯛꯇꯪ ꯀꯪꯕ ꯌꯥꯕ ꯎꯄꯥꯏ ꯁꯣꯏ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯊꯥꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯟꯅꯩ ꯍꯥꯏꯕꯗꯤ ꯄꯣꯠꯁꯦ ꯄꯥꯕꯨꯡꯒꯤꯗ ꯄꯣꯠꯁꯦ ꯂꯩꯔꯕꯅꯤꯅꯀꯣ ꯄꯥꯕꯨꯡꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯗꯧ ꯁꯔꯨꯛ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯀꯟꯕꯤꯍꯧꯔꯣ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅ ꯄꯥꯕꯨꯡ ꯑꯗꯨꯃꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯅꯤ ꯑꯩꯈꯣꯏꯁꯨ ꯊꯣꯛꯂꯛꯀꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕꯤꯔꯣ ꯑꯩꯗꯤ ꯍꯥꯏꯐꯦꯠꯇꯪ ꯃꯔꯛ ꯊꯠꯅꯅꯦ ꯄꯥꯕꯨꯡꯒꯤꯁꯦ ꯐꯖꯅ ꯃꯌꯥꯝꯅ ꯈꯔ ꯈꯪꯅꯕꯁꯨ ꯑꯣꯏꯔꯕꯅꯤꯅ ꯀꯦꯟꯁꯔ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯆꯧꯕ ꯀꯩꯅꯣ ꯑꯃꯅꯦꯕ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯅꯥꯔꯛꯑꯅꯤ ꯈꯜꯂꯦ ꯇꯨꯡꯗꯕ ꯂꯩꯖꯩꯕ ꯄꯅꯥꯏꯀꯥꯅꯤꯀꯣ ꯄꯥꯕꯨꯡ ꯌꯥꯝ ꯂꯩꯌꯦꯕ ꯂꯩꯇꯕ ꯃꯤ ꯂꯩ ꯑꯗꯨ ꯂꯨꯄꯥ 1,494 ꯆꯪꯉꯤ ꯑꯗ ꯍꯥꯔꯠꯀꯤ ꯍꯤꯗꯥꯛꯇꯨꯗꯤ ꯊꯛꯅꯗꯤ ꯌꯥꯔꯣꯏ चही मरी फारे कैंसर लेना ने ओवरी की इमा चही क्या सु चही से यात्री नहीं पान मिंग से रामचंद्र में कभी फेसबुक पे थेंग नजर नहीं आता तो मैं हम दाव जगी हम तो हम लोग जगह ना इधर तो फाव फार दिया है ना वैसे लाख चार तो ताना गया है ना फावूं हम लोग पे चाहिए मोबाइल थेंगा खुदगी आंगांग सिंगा कोई दहारे ai खुदगी अखोइना ए दुदि अखोइ सु केनो तौगे अमते येंगागे ना नै डिसेंबर दा सिदा रेडिएशन तौबा सदिवा ये लंबी द लेबा काना अमेरिकन ओंकोलॉजी दा रेडिएशन तौर मतुंगा डिसेंबर 10 दा रेडिएशन कोर्स लोइरे फनी मैतै हिदाक ना समाय तौना इलाइ लाइना फबीगे तारगदी समायना मुंबई चला अखोइन होंतोरिबा पैसा मयाम दो अदु अखोइना हाना सि खंगहौद्रबनिना अखोइ लंथोरे अदु खंगबा मिको थिददी मदुगी पोतु थोहन्निंगदे हबा अदुगा फनेन जो खले इशारा थाजबा बोरे अदुगी फिजरे अनाबसे अखोइगे मास ट्यूमर ने
ꯇ꯭ꯌꯨꯃꯔꯁꯤꯗ ꯃꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯠ ꯊꯪꯕ ꯁꯥꯏꯠ ꯁꯦꯝꯃꯒ ꯁꯤꯊꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯁꯤ ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯁꯤ ꯀꯥ ꯍꯦꯟꯅ ꯃꯥꯁꯤ ꯉꯝꯃꯛꯇꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯄ ꯈꯣꯠꯄ ꯋꯥꯁꯜꯂꯛꯑꯦ ꯆꯥꯕ ꯋꯥꯁꯜꯂꯛꯑꯦ ꯃꯁꯥꯁꯦ ꯁꯤꯅꯤ ꯑꯩꯈꯣꯏ ꯌꯨꯝꯅꯥꯝ ꯔꯟꯖꯤꯠ ꯍꯥꯏꯇꯥꯔꯦ ꯔꯟꯖꯤꯠ ꯀꯧꯋꯦ ꯃꯃꯤꯡꯁꯦ ꯑꯅꯥꯕꯁꯤ ꯃꯃꯤꯡꯁꯦ ꯑꯗꯒꯤ ꯑꯩꯒꯤ ꯃꯤꯡꯅ ꯃꯤꯡ ꯀꯧꯋꯦ ꯃꯅꯥꯎꯄꯥꯅ ꯑꯩꯁꯦ ꯁꯤꯅꯤ ꯏꯇꯩꯃꯅꯤ ꯑꯗꯩ ꯌꯨꯝꯗ ꯂꯩꯔꯦ ꯃꯣꯏꯅ ꯍꯥꯟꯅ ꯁꯤꯖꯗ ꯂꯩꯔꯦ ꯁꯤꯖꯗ ꯑꯣꯄꯔꯦꯁꯟ ꯇꯧꯔꯦꯕꯀꯣ ꯑꯗꯒꯤ ꯔꯤꯝꯁꯇ ꯑꯩꯈꯣꯏꯒꯤ ꯃꯩ ꯌꯥꯏꯔꯦ ꯊꯥ ꯑꯃ ꯌꯥꯏꯔꯦ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔꯅꯦ ꯁꯤꯗ ꯂꯩ ꯒꯥꯔꯤ ꯃꯅꯨꯡ ꯌꯧꯖꯔꯦ ꯑꯗꯨꯒ ꯂꯥꯁ ꯁ꯭ꯇꯦꯖꯅ ꯍꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯂꯩꯒꯦ ꯀꯇꯅꯥꯁꯦ 4 ꯁ꯭ꯇꯦꯖ ꯌꯧꯔꯦꯅ ꯍꯥꯏꯕ ꯑꯗꯣ 4ꯅꯤꯅ ꯃꯣꯏ ꯍꯥꯏꯁꯦ ꯇꯧꯁꯤꯟ ꯇꯧꯔꯒ ꯌꯦꯡꯁꯤꯅ ꯃꯣꯏꯅꯗꯤ ꯍꯥꯏꯔꯛꯑꯣ ꯃꯣꯏꯅ ꯍꯥꯏꯕꯗꯤ ꯐꯔꯅꯤ ꯍꯥꯏꯒꯦ ꯇꯧꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯧꯖꯥꯟꯅꯤꯗꯅꯀꯣ ꯃꯌꯥꯝꯁꯤ ꯑꯣꯖꯥ ꯀꯩꯅꯣꯁꯤꯅ ꯐꯪꯍꯟꯕꯤꯔꯒꯗꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯍꯥꯏꯇꯥꯔꯦ ꯄꯥꯎꯒꯤ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯇꯧꯔꯦ ꯑꯩꯈꯣꯏꯗ ꯂꯣꯛꯀꯥꯟꯁꯤꯗ ꯃꯤ ꯌꯥꯝ ꯐꯅꯩ ꯍꯥꯏ ꯃꯥꯏ ꯇꯧꯋꯦ ꯍꯥꯏꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯤ ꯂꯥꯛꯄꯅꯦꯕ ꯉꯁꯤꯁꯦ ꯊꯣꯡꯒꯥꯟ ꯊꯤꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯧꯔꯨꯔꯕꯅꯦ ꯈꯨꯃꯟ ꯂꯝꯄꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯌꯧꯔꯨꯔꯕꯅꯦ ꯁꯤ ꯄꯥꯕꯨꯡꯁꯦ ꯊꯤꯕꯗꯧꯅꯦꯕ ꯐꯦꯁꯕꯨꯛꯇ ꯑꯩꯅ ꯊꯦꯡꯅꯖꯕ ꯍꯥꯏꯇꯥꯔꯦ ꯂꯥꯡꯖꯤꯡ ꯑꯆꯧꯕꯗꯒꯤ ꯄꯥꯕꯨꯡ ꯑꯃ ꯑꯗꯨꯒ ꯁꯤꯒꯤꯁꯤꯒ ꯁꯦꯝ ꯀꯦꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯥꯒꯤꯁꯨ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯦ ꯃꯣꯏ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯐꯖꯅ ꯀꯤꯌꯣꯔ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯀꯦꯟꯁꯔꯒꯤ ꯁꯦꯜꯁꯤꯡꯁꯦ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ ꯑꯅꯥꯕꯁꯦ ꯐꯖꯅ ꯀꯤꯌꯣꯔ ꯑꯣꯏꯔꯦꯅ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯖꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯀꯟꯇꯦꯛ ꯅꯝꯕꯔꯗꯨꯗ ꯂꯥꯏꯟ ꯂꯧꯖꯔꯒ ꯁꯨꯃꯥꯏꯅ ꯂꯥꯛꯆꯕꯅꯤ ꯌꯥꯔꯦ ꯀꯩꯁꯨ ꯇꯧꯔꯦ ꯁꯦꯕꯥꯗꯨꯗ ꯐꯖꯅ ꯑꯝꯇ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯇꯨꯡ ꯀꯣꯏꯅ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯅ ꯑꯝꯇꯪ ꯂꯩꯃꯤꯟꯅꯅꯕ ꯄꯥꯕꯨꯡ ꯑꯣꯏꯅ ꯑꯝꯇꯪ ꯐꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇꯅ ꯑꯩ ꯀꯩꯁꯨ ꯁꯤꯗ ꯍꯥꯏꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯃꯣꯏ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯁꯤ ꯊ꯭ꯔꯣꯠ ꯀꯦꯟꯁꯔ ꯍꯥꯏꯇꯥꯔꯦ ꯅꯥꯕ ꯆꯍꯤ 2-3 ꯁꯨꯔꯦ ꯑꯩꯈꯣꯏ ꯊ꯭ꯔꯣꯠ ꯀꯦꯟꯁꯔ ꯍꯣꯏ ꯈꯅꯥꯎ ꯁꯤꯒꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯦꯟꯁꯔꯒꯤ ꯑꯣꯏꯅ ꯂꯥꯌꯦꯡꯕꯗ ꯌꯥꯝꯅ ꯋꯥꯔꯕ ꯑꯩꯈꯣꯏꯒꯤ ꯂꯩꯅꯥ ꯍꯥꯏꯇꯥꯔꯦꯅꯦ ꯃꯩꯇꯩꯒꯤ ꯂꯥꯌꯦꯡꯑꯅ ꯏꯝꯐꯥꯜ ꯏꯄꯨꯅ ꯊꯝꯕꯤꯔꯕ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯇꯣꯞꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯁꯤꯅ ꯃꯥꯏ ꯄꯥꯛꯄꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯒꯗ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤ ꯀꯩꯅꯣ ꯇꯧꯖꯕꯗ ꯑꯗꯨ ꯃꯦꯗꯤꯌꯥꯗ ꯐꯣꯡꯕ ꯍꯥꯏꯕꯁꯤ ꯑꯔꯥꯟꯕꯗꯤ ꯐꯣꯡꯕ ꯌꯥꯗꯕꯅꯤꯅꯀꯣ ꯄꯥꯕꯨꯡꯅ ꯐꯣꯡꯕꯤꯔꯛꯏꯁꯦ ꯑꯩꯈꯣꯏꯅ ꯆꯨꯝꯃꯝꯒꯅꯤ ꯈꯜꯂꯒ ꯌꯥꯝ ꯊꯥꯖꯕꯗ ꯂꯥꯛꯆꯕꯅꯦꯕ ꯁꯤꯒꯤꯗꯤ ꯐꯅꯦꯁꯨ ꯑꯩꯈꯣꯏꯅ ꯑꯁꯥ ꯌꯥꯝ ꯆꯥꯎꯅ ꯇꯧꯋꯦꯗꯤ ꯉꯔꯥꯡꯁꯨ ꯑꯃ ꯂꯥꯛꯄꯗ ꯄꯥꯕꯨꯡ ꯑꯃ ꯑꯁꯤꯗ 2 ꯑꯃꯁꯨ ꯐꯝꯕꯤꯔꯝꯃꯦꯕꯀꯣ ꯑꯗꯨꯁꯨ ꯂꯥꯌꯦꯡꯕꯤꯔꯝꯃꯦ ꯑꯗꯨꯁꯨ ꯑꯩꯅ ꯍꯪꯖꯕꯗ ꯈꯔ ꯐꯔꯦꯅ ꯍꯥꯏ ꯃꯣꯏꯅ ꯍꯥꯏ ꯑꯗꯨ ꯐꯅꯦꯅ ꯋꯥꯈꯜꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯂꯤꯚꯔꯗꯒꯤ ꯍꯧꯔꯛꯄꯅꯤ ꯑꯗꯨ ꯂꯤꯚꯔꯗ ꯍꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯁꯤ ꯂꯪꯁꯇꯁꯨ ꯁꯟꯗꯣꯔꯛꯄ ꯗꯦꯟ ꯑꯗꯒꯤ ꯀꯩꯅꯣꯗꯁꯨ ꯁꯟꯗꯣꯔꯛꯄ ꯁꯔꯨꯗꯁꯨ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯗꯦꯜꯂꯤꯗ ꯂꯩꯌꯦ ꯑꯅꯥꯕꯗꯤ ꯇ꯭ꯔꯤꯠꯃꯦꯟꯒꯤ ꯆꯠꯈꯤꯕꯗꯤ ꯀꯨꯏꯔꯦꯕ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ꯆꯠꯄꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯪꯁꯇ ꯁꯔꯨꯗ ꯅꯥꯕꯗꯤ ꯑꯩꯈꯣই ꯈꯪꯗꯦꯕ ꯂꯤꯚꯔ ꯅꯥꯕꯗꯒꯤ ꯂꯤꯚꯔꯁꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯕꯒꯤ ꯆꯠꯄꯅꯦꯕ ꯑꯗꯣ ꯉꯁꯥꯏ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯁꯥꯡꯅ ꯒꯦꯞ ꯈꯔ ꯂꯩꯈ꯭ꯔꯦꯕ ꯂꯤꯚꯔ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯕꯁꯦ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗꯅꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯁꯟꯗꯣꯔꯛꯏꯁꯦ ꯑꯩꯅ ꯈꯥꯒꯦꯝꯄꯜꯂꯤ ꯔꯣꯁꯟ ꯈꯥꯒꯦꯝꯄꯜꯂꯤꯗꯒꯤ ꯅꯥꯔꯤꯁꯤꯅ ꯑꯩꯒꯤ ꯏꯌꯥꯝꯕꯅꯤ ꯄꯣꯛꯃꯤꯟꯅꯕ ꯑꯗꯨꯒ ꯀꯔꯤ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯗꯥꯛꯇꯔ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯦ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯦ ꯌꯥꯗ꯭ꯔꯦ ꯑꯗꯒꯤ ꯑꯃꯗ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯐꯔ ꯊꯥꯔꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯩꯅꯣꯗ ꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯌꯦꯡꯉꯦ ꯑꯗꯨ ꯌꯦꯡꯀꯥꯟꯗ ꯀꯩꯅꯣ ꯃꯣꯏꯒꯤ ꯀꯩꯅꯣ ꯂꯪꯁ ꯀꯦꯟꯁꯔ ꯍꯥꯏꯕ
ꯂꯪꯁꯇꯅꯦ ꯍꯥꯏꯗꯥꯏꯅꯦ ꯂꯪꯁꯇ ꯀꯦꯟꯁꯔꯅꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗ ꯏꯃꯥꯗꯕꯨꯗꯤ ꯑꯩꯈꯣꯏꯅ ꯈꯪꯍꯟꯗ꯭ꯔꯤꯕ ꯍꯧꯖꯤꯛꯁꯦ ꯑꯅꯥꯕꯁꯦ ꯑꯩꯈꯣꯏ ꯌꯦꯡꯕꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯖꯕꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯉꯥꯏꯗꯅ ꯐꯗꯧ ꯃꯥꯜꯂꯦꯅ ꯂꯥꯛꯆꯔꯤꯅꯦ ꯃꯤ ꯁꯨꯝ ꯐꯕ ꯐꯩ ꯈꯣꯠꯂꯦꯅ ꯍꯥꯏꯅꯔꯛꯄꯗꯣ ꯊꯥꯖꯗꯅꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯁꯦ ꯃꯥꯒꯤ ꯃꯩꯈꯨ ꯌꯥꯏꯀꯥꯟꯁꯦ ꯁꯥꯏꯁꯤꯗ ꯑꯩꯅ ꯄꯨꯁꯜꯂ ꯌꯥꯏꯕꯀꯣ ꯁꯥꯏꯁꯦ ꯄꯨꯛ ꯁꯥꯏꯅ ꯍꯥꯏꯕ ꯃꯩ ꯌꯥꯏꯕꯗꯅꯦ ꯃꯅꯤꯡꯗ ꯌꯥꯏꯔꯒꯁꯨ ꯃꯄꯨꯡ ꯃꯅꯨꯡꯗ ꯐꯥꯎꯕꯗꯣ ꯑꯗꯨ ꯇꯧꯋꯦ ꯃꯩ ꯌꯥꯏꯕ ꯈꯣꯠꯄꯗꯤ ꯌꯥꯏ ꯍꯥ ꯑꯣ ꯂꯤꯊꯣꯏ ꯀꯧꯋꯦ ꯑꯝꯔꯣꯡꯒꯩ ꯃꯌꯥ ꯂꯩꯀꯥꯏꯗꯤ ꯂꯝꯁꯥꯡ ꯑꯁꯣꯝꯗꯒꯤ ꯄꯣꯛꯃꯦ ꯆꯍꯤ 64 ꯁꯨꯔꯦ 64 ꯍꯟꯗꯛ ꯊꯤꯍꯧꯗ 64ꯗꯣ 64 ꯃꯗꯨ ꯑꯩꯈꯣই ꯊꯣꯛ ꯇꯧꯖꯔ ꯌꯥꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯀꯛꯇꯣ ꯁꯤꯊꯣꯛꯄ ꯃꯣꯏ ꯑꯩ ꯑꯥꯗ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩ ꯑꯗ ꯃꯍꯥꯛꯁꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤꯅꯤ ꯃꯍꯥꯛꯁꯤ ꯑꯩ ꯏꯁꯥꯅ ꯎꯁꯤꯋꯥ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯩ ꯏꯃꯤꯡꯅ ꯏꯕꯣꯏ ꯑꯃ ꯀꯧꯏ ꯌꯨꯝꯈꯥꯏꯕꯝꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯥꯔꯤꯁꯤꯅ ꯁꯨꯕꯗꯅꯤ ꯀꯧꯏ ꯃꯍꯥꯛꯀꯤ ꯃꯄꯥꯝꯅ ꯆꯤꯔꯥꯏꯗꯒꯤꯅꯤ ꯁꯤ ꯌꯦꯡꯕ ꯑꯃꯨꯛ ꯔꯤꯐꯔ ꯇꯧꯀꯥꯟꯗꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕ ꯀꯤꯗꯅꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯦ ꯍꯥꯏꯕ ꯑꯗꯩ ꯑꯃꯨꯛ ꯀꯤꯗꯅꯤꯒꯤꯗꯅ ꯑꯃꯨꯛ ꯑꯄꯣꯝꯕ ꯑꯃ ꯂꯩꯔꯤꯁꯦ ꯍꯥꯟꯅ ꯌꯦꯡꯗꯣꯛꯑꯣꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯃꯁꯦꯟ ꯔꯤꯐꯔ ꯇꯧꯅ ꯂꯩ ꯁꯣꯛꯆꯤꯟꯕꯁꯤ ꯆꯥꯝꯃꯒꯤ ꯃꯅꯨꯡꯗ 80% ꯁꯣꯛꯑꯦꯅ ꯍꯥꯏꯕ ꯂꯥꯁ ꯁ꯭ꯇꯦꯖꯅꯤ ꯍꯥꯏꯅ ꯑꯗꯨꯅꯤ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯂꯝꯗ ꯑꯃꯗ ꯄꯨꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕ꯭ꯔꯥ ꯍꯥꯏ ꯃꯄꯥꯟ ꯂꯝꯗ ꯄꯨꯕꯒꯤꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯄꯨꯕꯗ ꯍꯥꯏꯔꯤꯕ ꯄꯩꯁꯥꯗꯤ ꯌꯥꯝ ꯆꯥꯎꯒꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕ ꯅꯣꯏ ꯆꯈꯥꯎ ꯌꯦꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯂꯩꯔꯤꯕꯁꯤꯗ ꯑꯃꯨꯛ ꯍꯜꯂꯒ ꯆꯠꯂꯒ ꯃꯩ ꯌꯥꯏꯕ ꯈꯣꯠꯄ ꯑꯃ ꯇꯧꯔꯒ ꯂꯩꯔꯒꯗꯤ ꯃꯥ ꯆꯍꯤ ꯑꯃ ꯀꯔꯤ ꯑꯃ ꯂꯩꯕ ꯁꯥꯡꯗꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯃꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯅ ꯀꯔ ꯃꯩꯇꯩ ꯀꯪꯂꯩ ꯃꯇꯤꯛ ꯃꯌꯥꯏ ꯀꯥꯡꯗ ꯐꯠꯇꯕ ꯈꯣꯏꯌꯨꯝꯕꯨꯅ ꯃꯄꯨ ꯍꯧꯔꯩꯈꯥ ꯄꯥꯏ ꯊꯥꯔꯦ ꯍꯥꯏꯔꯒ ꯑꯐꯕ ꯆꯤꯡ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯄꯨꯝꯅꯃꯛ ꯀꯪꯂꯥ ꯄꯨꯡꯖꯥꯎ ꯊꯤꯜꯂꯔꯒꯅꯤꯌꯦ ꯅꯨꯡꯉꯥꯏꯌꯦ ꯌꯥꯏꯐꯔꯦ ꯃꯩꯇꯩ ꯀꯪꯂꯩꯅ ꯌꯥꯏꯐꯔꯦ